Pambei na luchingba UNLF ki meeoi ahum NIA na phakhibagi mayok Federation of Civil Society Organizations amasung organization asiga chatminnariba sing na Manipur pumbada koukhiba Pung nifunipan ki General Strike ki Mami Jiribam District Tasu Chaona takhi General Strike asina maram oiraga lambi lamjauda gari chenabagi chang hanthaki dukan amasung kaithel hangnakide hauji fawbugi oina General Strike manungda District asigi oina pamdaba thodok thokibagi paw leitri General Strike sagwatpa singna kasarom dagi changlakpa amasung Jiribam dagi Assam rom da chatkhigada meeoi sing jiri thong mathakta thatuna thamki General Strike manungda ngasidagi horiba Board of Secondary Education Manipur bosem na lauba class 10 gi examination mapung phana pangthokhi folks na luchingduna chathariba General Strike asigi matangda all Jiribam Mairapai BAJMP gi President S Susilan hai Khongjang asi AJMP amasung Jiribam gi miyamna mapung phana sagatli fajin khriba meeoi ahum athuba matamda condition amata yaudana thadok pira u haiki asiga koina chatminnariba puni pani banasi roigi phagiba angang sing sa sing angang phagiba du enana phagibu condition amata yaudana thadok piro aduga hairiba angang sing adu mara leitaba angang sing haibase akhoi khuding mangna hangbadagi ngasi thadok piro haidana ibam prajana su thadok pirana bagi namaka puni pani banasi akhoi tawjabani folks amadi tongan ba look round ana involve tawgido jiri su leiba tongan ba jiri development organization di leiba tongan ba jimpal HMP kai no in punsalakan da jiri leiba look man punsalakan da hairiba moina tawri ba thong Indian government to thong jo yan ndu bi hairiba moigi fox na chathriba duda ko jo sobot tuna pe panche ko jo